ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯆꯠꯂꯣꯏ ꯑꯩꯅ ꯀꯩꯁꯨ ꯅꯨꯡꯁꯤꯗꯦ ꯇꯥꯊꯣꯏꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯦ ꯇꯥꯊꯣꯏꯕ ꯃꯥꯏꯁꯦ ꯇꯧꯁꯟꯅꯤꯅꯤꯀꯣ ꯊꯥꯖꯔꯨꯅꯨꯀꯣ ꯇꯥꯊꯣꯏꯕ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯅ ꯁꯨꯡ ꯍꯥꯏꯈꯤꯗꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯥꯊꯣꯏꯕꯅ ꯃꯥ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯦꯕ ꯃꯥ ꯍꯥꯏ ꯃꯌꯥꯝꯁꯦ ꯃꯆꯤꯟ ꯊꯤꯔꯤꯅꯤꯀꯣ ꯇꯥꯊꯣꯏꯕ ꯍꯣꯏ ꯅꯪ ꯀꯩꯗꯧꯕꯩ ꯅꯆꯤꯟ ꯊꯤꯔꯤꯅꯣ ꯍꯥ ꯑꯩ ꯅꯉꯣꯟꯗ ꯀꯥꯏ ꯅꯨꯡꯁꯤ ꯍꯥꯏꯈꯤꯒꯦ ꯅꯪꯅ ꯍꯥꯏ ꯃꯌꯥꯝꯗꯣ ꯑꯔꯥꯟꯕꯅꯦꯅ ꯇꯥꯊꯣꯏꯕꯗ ꯍꯥꯏꯌꯣ ꯇꯥꯊꯣꯏꯕ ꯁꯥꯎꯗ꯭ꯔꯤꯉꯩꯗ ꯑꯔꯥꯟꯕꯅꯦꯅ ꯍꯥꯏꯌꯣꯕ ꯃꯃꯥ ꯌꯨꯝꯁꯦ ꯑꯣꯛꯇꯕꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯈꯪꯕ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯁꯤꯈ꯭ꯔꯦ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯔꯕꯗꯤ ꯂꯥꯏꯔꯗꯅ ꯁꯒꯣꯜꯁꯤꯕꯨ ꯐꯖꯅ ꯊꯧꯕ ꯍꯩꯒꯗ꯭ꯔꯅꯦ ꯊꯣꯝꯖꯤꯜꯂꯛꯇꯅ ꯅꯊꯤꯕꯣꯡꯅ ꯑꯩꯒꯤ ꯆꯥꯔꯒ ꯋꯥꯅ ꯑꯩ ꯍꯨꯟꯗꯅ ꯉꯥꯡꯗꯅ ꯄꯥꯏꯔꯧꯅ ꯄꯥꯏꯔꯧ ꯍꯣꯏ ꯍꯣꯏ ꯈꯜꯂꯨ ꯂꯥꯛꯎꯅ ꯏꯟꯈꯠꯂꯒꯦꯁꯦ ꯏꯟꯈꯠꯂꯒꯦꯁꯦ ꯑꯩ ꯁꯥꯎꯒꯦꯁꯦ ꯀꯨꯏꯅ ꯀꯥꯔꯨꯗꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯀꯥꯕꯁꯤꯗꯤ ꯃꯅꯤꯡ ꯃꯃꯥꯡ ꯂꯣꯏꯅ ꯍꯦꯛ ꯆꯠꯂꯤꯍꯦ ꯊꯕꯛꯀ ꯆꯤꯟꯕꯅꯤꯅ ꯄꯥꯕꯨꯡꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯁꯤꯟꯕꯁꯨ ꯑꯩꯈꯣꯏ ꯉꯝꯗꯦ ꯑꯗꯨꯅ ꯄꯥꯕꯨꯡꯁꯦ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯍꯜꯂꯁꯤꯔꯥꯏꯗꯅ ꯂꯩꯁꯅꯥ ꯏꯕꯥꯅꯤ ꯈꯟꯅꯔꯝꯃꯤꯕꯅꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯇꯨ ꯈꯣꯠ ꯇꯧꯔꯒ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯗꯤ ꯃꯗꯨꯗ ꯋꯥꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯤ ꯌꯥꯏꯗ ꯌꯥꯏꯗ ꯏꯄꯥꯅ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯁꯤꯗ ꯏꯆꯥꯅꯅꯦ ꯏꯄꯥꯒꯤꯗꯃꯛꯇ ꯁꯤꯟꯕꯤꯔꯤꯕꯗꯨ 이봐 야 ꯇꯥꯊꯣꯏꯕ ꯊꯥꯗꯣ ꯊꯥꯗꯣ ꯑꯩ ꯂꯥꯜꯂꯦ ꯇꯥꯊꯣꯏꯕ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯦ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯛꯄ ꯄꯨꯟꯁꯤꯗ ꯑꯣꯏꯕ ꯉꯝꯒꯅꯤ ꯅꯤꯡꯂꯨꯗ꯭ꯔꯕ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯃ ꯏꯆꯥ ꯑꯃꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯈꯟꯕ ꯇꯥꯈꯤ ꯑꯣꯖꯥ 이자신 아이게 어려워 피력 어렵게 랩혀줘 미리엠 탁방 ngầm 해 시크로 해봐서 야돼 라이너서 빰디네 해 낭세 헤이 떡신나보다 까나로이 나 티봉도 자는 거 보디네 나 삐세 사사 포일라 라오 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 포일라 해봐 이반에게 눅시 와리세 행이 자이수는 썰어가 강홍노나 봐야나 나이리시대 이르니 이카이드라 ngang nupi singi mamangda 이씨 그래도 왜 이가이드가 야고 낭기씨 그럴래가디 아이씨 낭기 누빠네 가야바디 이가이드 자니니 adudi kaibidena 아도디 하론 아이씨 낭기 누빠네 암타 하론 I know zi hairadi hairoura 하로바 I know zi hairadi 하론 ho lekai danong yaise aigi ne ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ ꯊꯥꯗꯣꯛ ꯎꯁꯤꯠꯇꯕ ꯑꯩ ꯀꯔꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯩꯕꯨ ꯌꯦꯡꯕ ꯃꯤ ꯎꯁꯤꯠꯇꯕ ꯃꯥ ꯍꯌꯦꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯁꯤ ꯈꯪꯉꯕ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ ꯃꯥ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯁꯤ ꯈꯪꯉꯕ ꯑꯩꯅ ꯍꯥꯏꯔꯁꯤ ꯈꯪꯉꯕ ꯅꯪꯗꯤ ꯍꯨꯔꯥꯟꯕꯅꯦ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯍꯨꯔꯥꯟꯕꯅꯦ ꯇꯧꯒꯅꯣ ꯅꯪꯗꯤ 시작으로 ꯅꯪꯁꯨ ꯅꯄꯥꯗꯧꯅ ꯂꯞꯁꯤ 시그러네 ꯑꯩ ꯏꯇꯣꯝꯇ ꯍꯤꯡꯖꯍꯧꯔꯒꯦꯅꯦ